Imes Modomiyang Tabiri Basimbo Ahan Magdada Binita Tarang Noksa Borena Kurumzeri. Houzik Podomasi Maru Poro Birasi. COVID-19 pandemic Matunda Psychiatry Naloriba Todang Mayek Sengba Helake Haina, Health Minister Dr. Sapam Ranjan Napundokre. Kaksin Bazaar Business Welfare Association Amasung Senior Citizen Forum Kaksin member Singna, Kaksin Municipal Council Ban Office Building Solons in Crete. Lining Amasung Dharmana Ekwe Ishani Sabu Kanagum Babio Amatana Nantana Bokonashi Haina Dr. Ice Indrakumana High Crate. Loina, Omno Suba 9-man S-Side Open Football Tournament NIEF Trophy Nsidagi Hugo Crate. Nukumana Polo Birasi. Pandemic Matunda Kunayamada Psychiatry Naloriba Todang Sing Mayek Sing Bahenkalakli. Addiction Habawahi Simak Nasidi Stairs the Su Concern Oina. Nainaningai Oiba Hiram Amok Oirake Haina. Health Minister Dr. Sapam Ranjan Nangasi, Addiction Psychiatry Society of India APSI Gilising Makada, Regional Institute of Medical Sciences Rimski, Psychiatry Department Sinina Pantokiba, Nasdan Midtang CME of APSI Hodopaki Toramda Sir Yaduna Pondokre. Nasidagi Hoduna Hayang Pauba, Numidini Sutna, Rimski Jubilee Hall Tatagaba Nasdan Midtang CME Hodopaki Toramaduda. Rimski Director Professor S. Priyosakhi, APSI Secretary General and Professor Atul Ambekar, Rimski Medical Superintendent Dr. Nyapram Sanjeev, National Midtang CME of APSI Organizing Chairperson Professor R.K. Lenin Amadi, Organizing Secretary Dr. S. Gojendra Yauna, Tongan Ba, Maruiba Myoy Singh Su Saruyaki. Thoranga Marilena, Minister Namakatana Hai, Drug na kunaya sige naha halkaidana tongan ba sa ikyang amadi shapu kaya pirakli. Maramas na, isaya sige sa Minister Gilising Makada drug marupang na mutat na ba pandamda tongan ba kongtang kaya Lieutenant Sangsilagli. Addiction haiba wahaya si mga pungja sida nainaningay oiba hiram ama oirakli nga sidi. Asigumba tongan ba kunaya sige isusi nga si tengnabada psychiatry kitodang saung na lay. Malema sige wina COVID-19 laina laisat pandemic matunda psychiatry na loriba role mayek sengba hengalagli. ASPI Gilising Makada Rimski Psychiatry Department asina pantoliba Nasdaq Midtang CME asina kunaya si kanaba kaya putorak pangamlagani thazay haiba wapam sing mahakna makada na pungdoki. I think post the COVID pandemic, the stress disorder among the people have really increased. And the role of psychiatrists and people in the psychiatric section has become very essential. And as I've said, once again, nothing more on psychiatry now. Let me get back to my state. Manipur, I'm sure many of you all must be visiting Manipur for the first time. Manipur, I would say, I won't speak about the negative points, I'm only going to speak about the positive and the beautiful aspects of Manipur as well. Manipur historically, yes, we are very rich. Manipuri Governor Susri Anushya Uikena Hai Hingsa Todaba Pukning Laksin Bangamba Madi Tokiba Aranda Masap Kanganjum Topangamba Habasi Mamaliana Tangi Amadi Masibu Panto Libasinasi Dharma Lebani Wapamasi Bishop Kalyan Vartana Sindina Lord Mahaviri Nirvan Yergi Thoram Ras Wawangi Darbar Holda Panto Kibada Governor Napundokibani. Tharamadida Chief Minister N. Biren Susaruyaki, Governor Namakata Kibada, Lord Mahavir Yamatangayaba message the live and let live haiba. Aikoi miyo with the priba atoiba kudol aduni. Masina miyo yamana pataba wakal sindagi pri ohenbangami. Aikoi na saning badar masalabasu, jati kangrup manadrabasu, mahaki pauzela sidi aikoi miyo kuding gidamagdani hainasu, Governor Nampungdoki. Tharamadida Saruyaki Chief Minister N. Birena Manipura Jen Lining Zat Pasingasi Yang Santi Pamba Tabak Kanba Madi Kang Bakan Bamiyoy Kanglupni
Lord Mahabirna akhoi miyobada amatta oina nungsi chana himinabagi idea adu takpi tambirami hainasu phungdoki. Kaksing Bazaar Business Welfare Association KBBWA amasung Senior Citizen Forum Kaksing na Kaksing Municipal Council na paikatliba thabak thoramsing yaningdaba phungdokduna miyamga loyana khongsa aman chatuna Kaksing Municipal Council gi Bank Office Building thonglon sinkhre. Ngasi ayu pung 8:50 rom tarakpada Kaksing Supermarket tagi hoduna Kaksing Municipal Council Office phawba chatkiba miyamgi khongsa aduna Kaksing Municipal Council Office mamangda kholaw kya lawbag loyana Office Solon Sinki. Khongjang adugi matangda Kaksing Bazaar Business Welfare Association gi President Nongmai Them Sanatombana phongdorakpada Kaksing Municipal Council na Solid Waste Management gi phatahawdi khonggatpagi sampham lupa yankhay lorambadagi lupa samada khangani hengaduna misam miyamda awaba piba handak ward ki amot akai hapnaba liter bin ahum yenthokpada liter bin ani makhum hatuna piba thong yaningde Kaksing gi miyam gi damak thadarakpa 14-15 finance ki makhada lakpa sampham sing nanghoroidabagi mongda loisinaba honaba bazar dagi khongapa sampham sing ngasi phawbada bazar gi chokhat thorangda chada tara phawba thadadana Executive Officer amadi caretaker sia pasang loyana Councillor single lautuna arama mongda loisina bahadaba Housing for All gi kudong jaba phanglaba miyoi singdagi rupali sing tara lokibadagi Case Vigilance na tijinbagi thabak satharingai tender koduna thabak sujinba horaba matungda tender koba parking fee amadi toll tax ke sampham tha taruk ki mangjomana losinba aduga miyang gi aipanaba thabaktana sampham amata thada bidaba amadi miyang gi damak lakpa phansing nangoridabagi matagum loisinaba honabagi thawong kaya chathariba EO lothokadabadi maduna trabadi councillor si thong hangba yaroi amadi miyang taliba demand sing asi phangdru phawba akanba khongjang kaya amasu chansalakani hainasu phungdoki Sita makoina lobu sitaba brazabu sitana maning makhatan na tawase Kaksing Bazaar Business Welfare Association aduga ako senior citizen akoina yaba chungam amoi maramaduna ngasi akoina thonglo libase makoina madu tawraroi haibina tanadi moi thong hangba yaroi haibase braza aikogi kholong haujik leiba caretaker councillor sing EO tanaga tawriba thabakse main point EO ni maramaduna braza na yadaba EO do Kudak the Lotok view have a swapamasiso, a rabbit at Tamjage, Mark Atuma Matam the Lotok Tabataragadi, Braza Aquina, Akan Bakong Junction and the Habisu, Aquina Mediaga Tonga Pondok Jerry. Yakai Tarusuba Fair Walking Festival Nasilos in Cray, Sri Angala Parmesuri Sri Muneshwara Temple Committee Morena Sinduna, Mamang Tagitang Kutretagi Hodu Tarapa, Tamil Purup Singya Sobo Kumayama Wediba, Yakai Tarusuba Fair Walking Festival Nasilos in Cray. Taramasi Saramoina Lagi Togol Toriba Mio Singna Haksangi Mapong Kayada Taralen Duna May Takta Kong Zatpagi Tarama Pantotuna Festival Du Nasilosin Ki Thoba District is Sikong Kaitala Balanai Lobe Center for Rural Empowerment and Development Organization Sredo Silaga Numidini Sunatagaba Science Exhibition Ama Pangabota MMRC Unity Park Nipun Sandangasi Dagi Hokre Hayeng Pawutagaba Science Exhibition du Maru Aina Thobal amasung Ukhrul District da leiba Sadul Tribe amasung Sadul Caste ki Mahairoi Shingamadi Nahasingda Science Education amasung Scientific Application gi wakal lawsin piraga makoi gi tungi pira amamam semjawa ngamanba haiba asna pandamoiraga pantopani hairi ngasigi Science Exhibition hodopagi thoramda Diak University Imphal gi Vice Chancellor Professor N. Ras Mohana Chief Guest KM Blooming High Secondary School Kangaboki Founder amasung Chairman Gas Manager Mangangna President aduga National Institute of Technology Manipur Registrar Professor KS Tomba amasung Lilong Haurebi College Lilong Principal Dr. Rahijuddin Sheikh na guest of honor sing oina saruyaki After mitong oina saruyaki ban sing na science na miyoiba kunai da lawriba thodang kaya bo singthaki India Government के Ministry of Science and Technology की मखादा लेबा NCSDC Division के sponsorship करे ना पांथोक लेबा Science Exhibition जुदा तोंगान बस डॉल तरारम हांगली Science अमसुन Technology की लम्दा ख्वाइदगी नौबा अहोंग बकया मरुइना Robotics,
artificial intelligence, biotechnology amadi atai kayasu science exhibition aduda uduna mahiroi singi punin singsale ngasi ahoba numita mahiroi singi oiba quiz layak pa sangdamnabasu pangthoki hayang phawstagdaba science exhibition asigi manungda saruk yaba lakpasina National Institute of Technology Manipur scientists amasung engineers singa hakthengna wari watai sanabagi khudong chabasu pigani masigi mathakta tongan ba college singi science ki lamda khanghairaba singaso unaraga wang pahum toba yagani hairi Lining amasung dharmana aikoi ishane chabu kanagumba miyoi amatana namthadana ba honasi haina Political Science ki retired associate professor Dr. Haris Indra Kumar na phongdokre Wakamasingasi Constraints and Prospects of Census and Religion Hybrid Team da Nomayoba panel discussion amangasi Major Kudaleba Press Club da Pangtopa Tarong Malay na Pundokibani Tarang da Political Science ki retired associate professor Dr. S. Indra Kumar SBI ki retired associate Elvira Hari Mete Amadi Social Activist Rakesh Moirang Thiam na Tarongi Atheba Mitumen Ayashar Yaki Taramaduga Malay na Dr. S. Indra Kumar na makataraduna hai Lamdama sa himinari ba ko isha kanano khangna punna himinasi isona kanagumba amatada akoy miyoy bana tawriba thabang singasi tawrujo haina insilak palaite lining da kudong chabalo budi langani lairik lansu yamna hairaba miyoy oirabasu dharma gi lamdadi karisu khangamdaba yai lining dharma da hanthana yengba namthaduna thambagi hainabi thadorasi akoy phumba laigi masa oirambadagi minai nei thang oirakle hainasu phongdoki Lengapa angam betul asal sang sendiri kaya hobi. Kalau kita kata bukan hari ini mana, bukan yang di sekolah lor, sekolah lagi yang di makanya kita nak terima. Mereka ini ngatan dia terima ngatan ya. Lalu kumai kalau kundas mereka lesson disi. Aku ni lam boleh lesson. Maksudnya angam betul ada banyak maksud. Tuminan daya. Ada kau cerita repentance untuk ya. Stera sida handak lining amagu ikai kumnadabagi mongda thabak kaya satharakliba sigi mayokda amai piba punlup apal kanglai pakna sinuna wakami pham phongkre wakami pham adulup asna sinuna kai sampal lining bigi sanglen da tatakibani wakami pham aduda puruk amagu ikai kumno ramanandagi wafam yaninge amadi lining amagu punba toksi haiba placard kaya sinaki Nasi khongjang adugi matangda apal kanglai paki present moirang mayum baigana haukiba numit kharani gi mamangda ramananda kobamyoy amana lamdam asigi sanamahi lainin chachaba myoy singi thamoi sokpa yaba wafam kaya thamlakliba si luk asna yaningde loyana hiram asigi marilena mahana sengdoliba mong matawadusu yamna lebak macha tadaba thom amani maram asina asigumba lamdam asda leminariba puruk maselgi marakta irang thokpa yaba mongda thabak toriba Ramanandagi mathakta lengane action lobiyu loyana lamdam asa leminariba puruk singi marakta so asigumba thong asi makhatana kanagumba kanglup amadana tawbirakanu haina apel tawki Sistan yaw komite masa amana sumubakai te angang ki bado khoi sangakan ning di mar singoi maram de khoi khar pen phati maram de laipak ki ning tho amagi maphamda amana ngang god amagi maphamda mana thogolon yawda ba Mite ron mamaron khangaba map to view hare to par yam usip thoi debagi mongda heka subsan laga sajal laga si hairan roi rep sibo haibagi mong mar lamba sinjo koina amai piba apul kanglai pak manipur gi thaktenati imai bien maru mapang isai sakpa sakti kaya yaw na ko ina to pang ro maya mamana ni masi ngaina masi matung de ties kumba kaino khoye luk amana bu khun ba haibasi laba de koi tumin lei thoi Apun bagi saktam sagatpada aigi haiba wakhalon thadokduna aikoi gi haiba wakhalona mang thaduna thabak thoram pathokpa mathok dai aikoi amatani haiba wakhalon loyana thabak thoram pathokduna phurup kaya na khundariba lamdam asida tangdu leitaba puraknaba puna thodang loduna honaminasi haina BJP Manipur Pradesh ke President A Sardana ngasi iramdam kanba pun baluk ikalamadi Social Upliftment Organization apuna sinduna Palace Compound leiba Iboyama Somalila Sanglenda Pangtokiba Sajibu Kudol Tambagi Thoramda Saruk Yaduna Pongdokre Igi Kongol Liba Haiba Wakalon the Yupam Modina Nasi Pangtokiba Thoramadu Social Worker Case Manager Mangang Thompson Ren Samadi Tangkul Performance Chairman Nelson Chitung Sirkagi President
TS Somerendro, Nikhil Vishnupriya Manipuri Mahasabha Central Committee President Anil Singh Gautam Mamadi, Ikal President and Mayor Malay Mayona, Tongan Ba Maru Bamu Singsu Saruyaki. Mahamakata Pondokibada, Tongan Purup Sinapuna Kundaminari Belanda Masida, Tandu Laitava Puruk Nabagdama, Ekoyamatani, Haba Wakalan Malay and Tabak Toram Panto Pamatu Dai. Masida Antana, upon Bagisatam Sagat I Haba Wakalan Tadotuna, Ekoigi Haba Wakalona Sinamang Taduna Puna Honamina Bajangi, Lodana, E. Masel Gimarata, upon Bagiling Jelamadi, Pangal Sagapada, Ikalamadi, Social Upliftment Organization of Sinudangasi, Pantoliba Toramasina, Toina Mato Hablagani Tazay Haba Wapam Singh Tamke. Lambigi accident amada Lekhidraba FC Phachongphat Supermenogi Sanaroi Soiramba Kangpopi District Chaparmena Village Paubilan alias Boylan Gangi Memories Tonamangasi Yungkrei Lining Laisoni Tharong Kayagloy na Paubilan gi imong manung sinuna Mahaki Kulda Pantokpa Toramaduda Salem Chaparmena KBC number 4 Dalaiba Center Saski Pastor Reverend Henkomang Tuboyna Lekhidraba Paubilan gi Memories Tonadu Ribbon Kakki Toramadui Manunjana, Paubilangi Imumanuna, Magi Minda, Magna Sanaramba, FC Phachongphat Timgi Uniform Singsu Yentoki. Masigi Toramaduda Lekhidraba Paubilan Tamlamba Dam College of Science Ki Mahiru Yauna, Mirikiana Saruyaki, Panbe Abadi Lekhidraba Paubilan Si Handakta, Stasida Patopa G20 Miponga Marilena, Didim Lambigi Nambol area da, Lambi Maida Saba Get Amada, Sagolba United Sanaroi, Lumin Tanga Puna accident Topadagi Makoy Anima Puna Lekidabani. Public Health Engineering Department and Sinduna Clean Water and Sanitation Empowering Communities for Sustainable Development Ipausel Puduna, Manipuri District Tatuk Maktada Chatkadaba Bike Rally Ngasi Hunichanga Numita, Ukrul District Zakray. Thasi Ahumda PICD Minister Elso Sindro na Hodokiba District Level ki Awareness Campaign Manungjanna Satkiba Ngasigi Rally Edu Kumalampatagi Public Health Engineering Department ki Secretary Enkerda Bhatta Amadi PICD Urban Cycle ki Superintendent Engineer TS Babina Anina Pundalam Thakibani Ngasigi Lamthaba du Gomarilena PICD Urban Cycle ki Superintendent Engineer TS Babina na Ngasi Kongsos na Imphalagi Ukrul Pawbada Laiba Miyam Maruina Rally Asibu Uriba Miyoi Singda Clean Water and Sanitation Pausela CP Bangamlagani Masina Miyam da Su Wakal Henatahanduna Miyamna Ising Likna Amadi Kangon Suna Sinabada Sobamatem Oiragani Haiki Nasi Kumalampati Lamtaki Badeli Aduna Ukulgi Pumraitangi Toll Hall Paubasat Kibadeli Aduda Lambigi Mapamkia da Su Posters in Tekna Miyamda Awareness Piki Really Aduna Lamtung Pam Yoramadunda Ukulgi Tongan Miyam Yauduna Awareness Program so Pantoki, Awareness Aduda Ukulgi SDO, Maibam Suranjoy, PICD Ukul EE, Tamare Sang Mare Yona, Maruba Mioikiana Saruyaki, Amadi, Dilibamia Maduda, Manipuri Mamidreba, says a person that clean water and sanitation in Pauzan Biba, music concert Amasu Pantoki. Indomema, Border Town, Moreda, Mitara, 2022 Rakiba Disaster Response Training Program Listen Cray. ADC Moreki Multipurpose Holder Mamang Tagitang Kulum Doide Saduna Lakiba, Training of Community Volunteers of Tenopol District in Disaster Response Hiramda, Upscaling Apra Mitra Scheme Gimakada, National Disaster Management Authority in partnership with Department of Relief and Disaster Management, State Disaster Management Authority na Sinuna, Distressing Mio Yankaida, Numitara 2022 Rakiba Disaster Training Program Dunga Silosin Gray. Ngasilosin Pagi Tharmadida Presidenta SDC More, TS Buddha President Akodom M. Thoiba President MCM, 1000 Chandrasekhar Consultant Officer SDRF Madi O Choba Subteam Commander SDRF na Saruyaki. Tharangi Manungchana SDRF na Trainer Yankaida
सर्टिफिकेट्स मथौ ताबा किट्स मटेरियल सिंबा कॉलमसिंग येंथोके हाइरी मणिपुर लेंगा की कैबिनेट मिफाम मन लमदम सिगी मफम खरदगी यु सुंबा योनबगी लेरंबा अथिंग बलौथोकिबा वारेप अदु हंदोकदबनी हाइदुना कोलिशन अगेंस्ट ड्रग्स एंड अल्कोहल कदामदी लमदम सिगी तोंगा तोंगा इमा लुपसिंग जथरपा डेमोक्रेटिक ओइबा खोंजंग सिंगी सरो अमो ओइना ngasisu उल्लौ सनुरा कैथल अमदी इम्फाल ईस्ट डिस्ट्रिक्ट के कांगु सिंजिल दसु वाका मिफाम पांथोक्रे वाका मिफाम अदु लेकाय अनि सिगी मेरा पाइबी सिंगा ऑल मणिपुर वुमेन सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज अमसुंग कदागा पुनः खुसनुना पांथोकपनी उल्लौ दा पांथोकपा वाका मिफाम अदु दसरु याकिबी लाइसरम पदमदी ना फोंदोकिबदा हौजिक पालिबा सरकारना युबु लीगलाइज तबनी हाइबसी उल्लौ सनुरा बाजार अमदी उल्लौ अवांग लेकाय नुपी निसाबनगी इमाय बेन सिंह असना सुम्या यानिंगे मरमसना वारेप असि मायोक्ता संसलकपा खोंजंग सिंदा लेकाय मियारो सरुक यागनी हाइकी वाकमी पमद सरुक याकिबा सिंह मणिपुरदा यु लीगलाइजेशन तोबे यारोय कैबिनेट की वारेप हंदो अमसुंग युदगी मणिपुरगी मियाम कलु हाबना सिंह खलाव सिंह लाउकी ngasi Jiribam district ki Babupurada leba punba Jiribam Merang Paibi complex holda pangthokiba paumi singunaba mada ngangkhai kanba lukki NKL ki president S Susilan haikibada lanai mioi khana Jiribam amadi Tamenglong anigi nongkhal gi lamgi matangda khana jainaba thokpa silaibak thibani aina pariba lamgi document singi matungina aikoi gi damak leiba Manipur ngangda thuba matamda pau pibiduna asumba khangdoknaba aduna hena phaba oigani haina phongdoki मान मखाता ना हाइकिबदा जिरीबांगी ngangkhai khabalu haiba organization ama miyam punchalaga semba lai haibasi kaubigano madi manipuri CM N Biren Singhana miyang jangbiu haiba wapong kya su phongdoki Union Minister Narayan Rane na haikibada COVID-19 laisa ki manungda thokiba hidalang thakta sanja tunda tokiba case ki daita punama matamadu da Chief Minister oikiba Uddhav Thackeray na pupham thoi मान मखता ना हाइकिबदा उद्धव ठाकरे ना महापुसु हात नबा खुनेक फावबा थीकी लिसंगनी तरंग पंग नवंबर दे लिसंगनी कुनी थोई जुन फावबा उद्धव ना महाराष्ट्र के चीफ मिनिस्टर ओइकी मतमदुगी कोविड-19 गमले नबा थबा पुनमकी दायित्व उद्धव ठाकरे ना पुगदबनी ठाकरे मीने तुना महापुसु हात नबा सोहना की दुबो मियसिंग तुना महापुसु सोको फाव ngamkide मखोय खरना दे थौरांग दुई मतंग ना फावबा मंगन पाव पिरखे हाइरी सानबगी पावदा नीलाकुठी फुटबॉल फाउंडेशन NIFF की स्पॉन्सरशिप मखादा नीलाकुठी यूथ क्लब NYC ना सिंदुना ngasiदगी हौदुना चथगदबा अमरक सुबा 9-man SI ओपन फुटबॉल टूर्नामेंट NIFF ट्रॉफी ngasi नीलाकुठी दे लैबा NYC की ग्राउंड हौदोक्रे हौदोपगी थर्मदला इम्फालिस के अध्यक्षा पी विमला देवी नीलाकुठी ग्राम पंचायत के प्रधान TS रोशनी देवी अमदी इबोमसा लांगफलापमना प्रेसिडेंट मेंबर ओना सर्वियाकी थौरंग मरलेना NIFF की माइकैदगी फोंदरकिबदा अहुमरा सुबा NIFF ट्रॉफी असिदा पुनः टीम द्रातगना ग्रुप मरीदा सानगनी ngasi hodop nami ki oina golden eagle amadi koirengai FC ni ahanba match sanaki match asida golden eagle na panjal mari aduga koirengai FC na panjal ama sanida koirengai FC bo maiki ba prikhi All Manipur Football Association amadi Indian Naval Sport Control Board ka khusan ngasi Kumalam Patsana ki by exhibition football match da Indian Navy na Manipur Red Book panjal amashina da maiti ba prikhi exhibition match odo paduda lamlai SGMLA KS Ibomsa Indian Navy Captain Bridge Anthony Amadi Mako Thombo official Kyasu Sarubyaki Hujara Bedamara Pam Kana Pijari COVID-19 pandemic matungda psychiatry na loriba thudang mayek sengba helakle haina Health Minister Dr. Sapam Ranjan na phongdokre Kaksing Bazaar Business Welfare Association amasung Senior Citizen Forum Kaksing member singna Kaksing Municipal Council ki main office building solon singkre Lining amasung dharmana aikoi ishani sabu kanagong babyo amatana nangthadana bawhana si haina Dr. Is Indra Kumar na high grade Loina Omnal Suba 9-man S-side open football tournament NIEF trophy ngisidagi hudokre Ngasigidi paudam pijaba matang solution jare biang tabiri lusin bu kurumjari